baba khoi imung ju sen thung am ta thokpa jawdre hai aduna su yam thina problem oba adu matang di family je ai jumham budi ure ko adu ga yong khwai nungai da poi ne baba gi ichano pi ma samana mentally kitang challenging oba de ko abi physically kitang akhoi de disability ha ba tare ko yam khana sen ane gele ba condition do ado mayam na kai gumba khano to bi adu gi footage to lai ni ko nang हम मकसद एम्पुदी नाव के चैनल पर मैं पुनः पत्राम नोकचरी ngasi aina laksari mphom ase 7MR gi manak ko maning okay 7MR gi maning thamba sabalaikai batar area ko aduga akoi gi group ama sidai jiga awana tarabada matam pumada support to biba ko group asigi maming na awana taraba singi marup sing hai group ase 700 plus wani kono members 700 plus 800 banang ni aduga samaina ichininaw singna group one semaga akhoi gi khara phibam soklaba akhoi gi ichininaw lamdam siga leiba ko phibam chadraba singda makhoina thabak inghang loi kai thoktuna laaga samaina aibati mateng tawbi ken thoklapase masi yam thina nungsiningai ni aduga tamjaningai ni habi tare aina manipur lakpodagi myam group se samaina dum thengnei asi yam thina chawthok chaningai ni asamaina habi lamdam masiga laifam se thoi asamaina leradi awana jam tanaroi na khalle aduna ngasi masidai jiga moi group asida aina saruk yaba phongjaba se yam thina harawe aduga aiga inaw sibanandaga na su ngasi makhoiga mafam asida laksabani haba tare aduga sida la ka andai family asigi keno se habedi jumgi phifam su usare ma baba khoi gi ko papung khoi gi aduga ise sing khoi su manak tu jum thanarga atam pumadam dum support to bibani haba tare adu ai adum family siga wari sanaraga athang athang ta ba dum kangan jar ise mai ta manak ta paibira dum hai ise gi min ne kai ko gi dilo ko ke adu baba khoi gi jum je habedi phibam adum kitang problem oire habedi khangi ko aduga kamai tona group asina pau phangaga sidai gi mathing tawbi bala kyona aduga group asigi mathakta ise gi romdagi kari kamaina wakhan lai jage dam tak share tawbi kari hai di khangdre de ai su khangau da bani boy lak pase kana pau phau na moi thok dum pau phau lak pau phau lak ri khang dana ade kari ga thienga moi ni sangjilak pane aduda ai su sana de wari de sini na adu moina sembi moi se sembi ge dar haire haiba se dum khara paisa su leijada bagi mawong su ubu da dum mache sitang sembi ram moi dar haibane adu sembi ne ra se misine khangde kari haige da moi su khangde mate ai ge di pau moi ge di kai ta phau na de han siga da boi do han siga phau ne he pau se ado ma mori sa ne hai ai di khang aduga ekta khangau dana laga me mane mane mating to hogi bani mane mane baba boy na ngan jage se seri surprise ni ba sidaro si chum ain to ado makoina aibu nungsibagi mateng oina pibani mateng oina moina tawbibani ngasi noina laga ai noina aigi laga tawbiri se mamal yam khraba ponni aina amak punsida aina kaubang ngudab leiti aduna apaba to oi halba aina mapuda haijani mapuda nonjani mapuna ngamdaba pol leiti mitai pangal sembai wani imam tai masani ikoi na koi adu mapu mahangna pangan chu hapi gani thona chu hapi ni marau sing chu hapi ni buddhi akal chu thogal bini loina khuding mak afafata khuding mak mapu mahaki khusin ni ado ai ase handak ising chawbada wakhan thokta tana hipaga leiri mina ichani pan thokcha ki panda chenglang ama se inong pi hi se piraga thongkhalaga icharaga leli mina ai kayam wana lei handak ses pifam chabanate pifam chabanate kanate kandharu badam mite pita na hale aduna ado icha sing ni ngasi laga baba gi jum ji sembi na ba tawi ko ai angam moina su tawjaba se ngam na tawjaba se masina ai gi thamoi apel bani baba pen bra peli mina
ꯄꯦꯜꯕ ꯍꯥꯏꯕ ꯃꯣꯏꯁꯤ ꯃꯃꯥꯡꯗꯅꯦ ꯍꯥꯟꯅ ꯄꯥꯕꯨꯡ ꯍꯣꯏ ꯁꯤꯁꯦ ꯁꯦꯝꯒꯦ ꯈꯣꯠꯀꯦꯅ ꯍꯥꯟꯅꯒ ꯂꯥꯛꯄꯤꯈꯤꯕ ꯂꯩꯕ꯭ꯔꯣ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯝꯇ ꯂꯥꯛꯇꯦ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯔꯨꯕꯗꯤ ꯂꯩꯕ꯭ꯔꯣ ꯁꯔꯀꯥꯔꯗ ꯁꯤ ꯄꯥꯡꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯤ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯤ ꯑꯝꯇ ꯂꯩꯇꯦꯕ ꯃꯌꯥꯝ ꯂꯥꯛꯇꯅ ꯁꯨꯝ ꯐꯣꯇꯣꯕꯨꯗꯤ ꯅꯝꯕꯤꯔꯒ ꯆꯠꯄꯤ ꯍꯥꯏ ꯑꯗꯨꯒ ꯆꯍꯤ ꯑꯃꯅꯤ ꯐꯥꯏ ꯍꯥꯏ ꯑꯗꯨꯒ ꯀꯩꯝꯇ ꯍꯦꯜꯞ ꯂꯥꯛꯇꯦ ꯇꯧꯕꯤꯔꯛꯇꯦꯀꯣ ꯌꯨꯝꯁꯤꯁꯨ ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯂꯩꯕꯤꯔꯝꯃꯤꯁꯦ ꯑꯩ ꯎꯕꯗꯀꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯃꯅꯣꯔꯟꯖꯟ ꯌꯥꯎꯖꯔꯤꯀꯣ ꯃꯦꯝꯕꯔꯅꯤ ꯃꯁꯥꯃꯛꯁꯨ ꯕ꯭ꯔꯗꯔꯁꯦ ꯃꯈꯣꯏꯒ ꯑꯩꯅ ꯑꯗꯨꯝ ꯆꯠꯂꯛꯑꯒ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯇꯧꯕ ꯎꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯎꯠꯄꯅꯦꯕꯀꯣ ꯌꯥꯝ ꯍꯥꯏꯕꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔ ꯃꯤꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯅꯠꯇꯕꯤꯗ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯊꯠ ꯂꯥꯎꯅ ꯂꯥꯛꯑꯒ ꯁꯦꯝꯕꯁꯦ ꯑꯗꯨꯒ ꯁꯦꯝꯕꯤꯕꯁꯦ ꯕꯕꯥꯒꯤ ꯌꯨꯝꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯒ ꯂꯩꯕꯤꯔꯤꯕꯀꯣ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒ ꯂꯩꯕꯤꯔꯤꯕꯀꯣ ꯃꯁꯤꯗꯩꯁꯤꯒ ꯑꯩꯈꯣꯏꯗ ꯕꯕꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯨꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯕꯁꯦ ꯃꯁꯤꯒꯤ ꯃꯍꯥꯎꯁꯦ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯊꯤꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯕꯕꯥꯅꯁꯨ ꯀꯥꯎꯔꯦ ꯕꯕꯥꯒꯤ ꯄꯨꯛꯅꯤꯡꯗ ꯀꯌꯥꯝ ꯄꯦꯜꯂꯦ ꯑꯗꯨꯒ ꯏꯆꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯗꯩꯁꯤꯒ ꯂꯥꯛꯑꯒ ꯑꯩꯅ ꯄꯨꯜꯂꯤꯁꯦ ꯉꯁꯥꯏꯗꯒꯤ ꯄꯥꯎ ꯐꯥꯎꯅꯕꯗ ꯑꯗꯣ ꯒ꯭ꯔꯨꯞ ꯑꯁꯤꯅꯁꯨ ꯀꯟꯅ ꯁꯦꯝꯖꯤꯟꯕ ꯇꯧꯔꯤ ꯑꯗꯨꯒ ꯌꯨꯝꯁꯤꯒꯤ ꯂꯩꯕ ꯐꯤꯕꯝꯗꯣ ꯁꯤꯕꯥꯅꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯎꯠꯄꯤꯔꯣ ꯑꯩ ꯁꯤꯗꯩ ꯑꯗꯨꯝ ꯋꯥ ꯉꯥꯡꯄꯗ ꯀꯦꯞꯆꯔ ꯑꯣꯏꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯃꯣꯏ ꯁꯦꯟ ꯊꯣꯛꯄ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯣꯏꯗꯤ ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯑꯗꯨꯇꯪ ꯍꯥꯏꯕꯤꯌꯨ ꯕꯕꯥ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯁꯦꯟ ꯊꯨꯝ ꯑꯝꯇ ꯊꯣꯛꯄ ꯌꯥꯎꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯅꯁꯨ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯏꯆꯥ ꯅꯨꯄꯤꯁꯨ ꯃꯤꯔꯣꯟ ꯊꯥꯗ ꯂꯩꯔꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯇꯥꯗ꯭ꯔꯦ ꯄꯥꯕꯨꯡꯁꯤꯁꯨ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯦ ꯄꯥꯕꯨꯡꯁꯤꯒꯤ ꯏꯃꯥꯗꯨꯁꯨ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡꯒꯤ ꯏꯇꯩꯃꯁꯦ ꯁꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦꯕ ꯏꯇꯩꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯣꯏ ꯏꯃꯨꯡꯁꯤꯒꯤ ꯁꯦꯟ ꯊꯣꯛꯅꯕ ꯍꯥꯏꯕꯗꯤ ꯁꯦꯟ ꯇꯥꯟꯖꯜꯂꯛꯅꯕ ꯃꯤꯁꯦ ꯀꯅꯥꯝ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯕꯨꯡꯒꯤ ꯏꯆꯥ ꯅꯨꯄꯥ ꯇꯥꯕꯗꯤ ꯋꯥꯠꯂꯦꯕ ꯂꯩꯕꯀꯣ ꯑꯗꯨꯅꯤ ꯕꯕꯥꯒꯤ ꯏꯆꯥꯁꯦ ꯑꯅꯤꯅꯦꯕꯀꯣ ꯅꯠꯇ꯭ꯔꯥ ꯑꯍꯨꯝ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯇꯣꯟꯗꯣꯏꯔꯥ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯈ꯭ꯋꯥꯏ ꯇꯣꯟꯗꯣꯏꯔꯥ ꯃꯥꯅ ꯑꯍꯟꯔ ꯑꯣꯀꯦ ꯑꯗꯨꯅꯦ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤꯀꯣ ꯁꯣꯝꯗ ꯁꯤꯕꯥꯅꯟ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕꯤꯌꯨ ꯑꯗꯨ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯝꯇꯪꯒ ꯍꯥꯏꯕꯤꯌꯨ ꯑꯦꯗ꯭ꯔꯦꯁꯁꯦ ꯁꯤꯒꯤ 7MRꯒꯤ ꯍꯦꯛ ꯃꯅꯤꯡꯅꯦ ꯁꯥꯕꯜ ꯂꯩꯀꯥꯏ ꯀꯧꯋꯦ ꯖꯒꯥꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯥꯛꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯒꯤ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯃꯇꯦꯡ ꯈꯛꯇꯪ ꯇꯧꯕꯤꯌꯣ ꯄꯥꯕꯨꯡꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯑꯗꯣ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯁꯦꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯇꯦꯡꯋꯥꯡ ꯃꯔꯨꯞꯅ ꯂꯥꯛꯆꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯏꯁꯥꯒꯤ ꯑꯉꯝꯕ ꯄꯩꯁꯥ ꯄꯨꯊꯣꯛꯆꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯂꯩꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯔꯒ ꯅꯣꯝꯃꯒ ꯄꯩꯁꯥ ꯇꯥꯟꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯄꯥꯕꯨꯡꯁꯤꯒꯤ ꯂꯩꯇꯕꯁꯤꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯄꯩꯁా ꯈꯖꯤꯛ ꯄꯨꯊꯣꯛꯆꯔꯒ ꯉꯝꯖꯕ ꯄꯩꯁꯥꯗꯨꯅ ꯃꯇꯦꯡ ꯇꯧꯖꯕꯅꯦ ꯍꯧꯖꯤꯛ ꯁꯤꯗꯣꯛꯄ ꯈꯣꯠꯄꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣই ꯖꯤꯡꯒ ꯀꯨꯞꯄ ꯈꯣꯠꯄ ꯑꯗꯒꯤ ꯄꯥꯕꯨꯡꯁꯤꯅ ꯍꯦꯛ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁꯤꯟꯖꯔꯒ ꯂꯣꯏꯁꯤꯜꯂ ꯊꯝꯖꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯁꯤꯗꯣꯛꯑꯒ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯤ ꯌꯥꯔꯣꯏꯕ ꯍꯣꯔꯦꯟ ꯅꯣꯡ ꯆꯨꯔꯛꯑꯒꯗꯤ ꯄꯥꯕꯨꯡ ꯇꯨꯝꯐꯝ ꯂꯩꯔꯣꯏꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯀꯩꯒꯤꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯖꯔꯕꯅꯦꯕ ꯑꯁꯤ ꯂꯣꯏ ꯊꯥꯔꯒ ꯈꯣꯠꯂꯒ ꯁꯦꯝꯃꯒ ꯁꯥꯔꯒ ꯄꯥꯕꯨꯡꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯦꯝꯃꯝꯗꯣꯏꯅꯦ ꯂꯣꯏꯅꯃꯛ ꯄꯥꯕꯨꯡ ꯅꯣꯏꯅ ꯏꯁꯨꯉꯩꯅ ꯐꯅꯕ ꯇꯧꯔꯝ ꯑꯩꯅ ꯂꯥꯛꯑꯒ ꯕꯕꯥꯒꯤ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯩ ꯌꯨꯝꯐꯝꯕꯨꯗꯤ ꯎꯔꯦꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯄꯣꯏꯟꯁꯦ ꯕꯕꯥꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯃꯦꯟꯇꯦꯂꯤ ꯈꯤꯇꯪ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕꯗꯀꯣ ꯍꯥꯏꯕꯗꯤ ꯐꯤꯖꯤꯀꯦꯂꯤ ꯈꯤꯇꯪꯈꯛ ꯑꯩꯈꯣꯏꯗ ꯗꯤꯖꯦꯕꯤꯂꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯨꯃꯥꯏꯅ ꯎꯕꯁꯤꯒ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯏꯟ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯐꯪꯉꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯅꯕ ꯀꯅꯥꯒꯨꯝꯕꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤꯡꯉꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯑꯣꯏꯗꯤ ꯌꯥꯝ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯖꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯉꯝꯕ ꯒ꯭ꯔꯨꯞꯁꯤꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯒꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯂꯣꯏꯅꯔꯤ ꯑꯩꯅ ꯁꯨꯕ ꯉꯝꯗ꯭ꯔꯁꯨ ꯂꯥꯛꯑꯒ ꯃꯅꯥꯛꯇ ꯐꯝꯕ ꯐꯪꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯅꯣꯔꯟꯖꯟ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯏꯌꯥꯝꯕꯁꯨ ꯆꯠꯁꯤ ꯌꯥꯎꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯑꯋꯥꯕ ꯀꯥꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯄꯨꯇꯤꯅꯥꯎꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯇꯦꯡꯕꯥꯡꯁꯤꯡꯒꯤ ꯃꯔꯨꯞꯀꯤ
ꯒ꯭ꯔꯨꯞꯀꯤꯗꯃꯛꯇ ꯌꯥꯝꯅ ꯂꯥꯛꯄꯤꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯔꯕꯁꯦ ꯌꯥꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯥꯒꯠꯂꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯗꯤ ꯐꯖꯩ ꯍꯣꯏ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯂꯥꯛꯄꯤꯗꯨꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯄꯥꯕꯨꯡꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯨꯕꯁꯦ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯍꯥꯟꯅ ꯍꯥꯏꯔꯦꯕ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯃꯇꯝ ꯑꯆꯤꯟꯕ ꯀꯌꯥ ꯑꯃ ꯂꯩꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯣ ꯂꯩꯔꯤꯕꯗꯣ ꯈꯤꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯤꯅꯦꯕ ꯏꯌꯥꯝꯕꯁꯨ ꯏꯁꯨꯁꯤꯒꯤ ꯃꯃꯤꯡ ꯈꯪꯗ꯭ꯔꯁꯨꯅꯦ ꯍꯣꯏ ꯑꯜꯂꯥꯍꯒꯤ ꯈꯨꯌꯥꯈꯥꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯩ ꯊꯕꯛꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯑꯁꯥꯝꯗꯩꯅꯦ ꯄꯥꯕꯨꯡ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯤ ꯃꯤꯇꯩ ꯄꯥꯉꯜ ꯏꯃꯥ ꯑꯃꯇ ꯑꯁꯥꯝꯗꯒꯤꯅꯦ ꯑꯩꯒꯤ ꯑꯥꯗ ꯇꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯡ ꯃꯔꯛꯇ ꯆꯥꯎꯔꯛꯑꯦꯕ ꯑꯥꯗ ꯃꯩꯇꯩ ꯈꯨꯜ ꯌꯥꯝ ꯂꯤꯡꯅ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯑꯁꯥꯃꯤꯁ ꯍꯥꯏꯕ ꯂꯩꯇꯦ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏꯗꯤ ꯇꯤꯟꯅꯩꯕ ꯆꯥꯕ ꯊꯛꯄꯗꯩ ꯂꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩ ꯆꯠꯀꯗꯕꯁꯨ ꯃꯐꯝ ꯌꯥꯝ ꯂꯩ ꯅꯝꯁꯤꯜꯂꯣ ꯁ꯭ꯋꯤꯆꯇꯣ ꯒ꯭ꯔꯤꯟ ꯊꯥꯜꯂꯕ ꯅꯣꯡꯁꯤ ꯂꯥꯛꯏ ꯁꯤꯗ ꯇꯨꯞ ꯂꯥꯎ ꯆꯪꯈ꯭ꯔ ꯂꯣꯏ ꯃꯣꯏꯗꯤ ꯆꯣꯠꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥ ꯂꯥꯛꯑꯣꯅꯦ ꯁꯥꯏꯗ ꯉꯥꯛꯇꯪ ꯇꯧ ꯂꯥꯛꯑꯣꯅꯦ ꯁꯥꯗꯤ ꯋꯥꯅꯤ ꯈꯔ ꯍꯥꯟꯗꯣꯔꯦ ꯍꯣꯏ ꯑꯗꯨꯗꯩꯗ ꯇꯧꯔꯣ ꯁꯤ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯅꯤ ꯑꯗꯩꯗꯤ ꯍꯣꯏ ꯍꯣꯏ khá ngặt làm với nhau rồi ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯑꯃ ꯁꯥ ꯂꯥꯛ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔ ꯍꯥꯏꯕꯤꯔꯛꯄꯅꯣ ꯏꯇꯥꯎ ꯑꯩꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯃꯦꯝꯕꯔ ꯑꯩꯈꯣꯏ ꯃꯤ 800 ꯑꯔꯥꯎꯟ ꯂꯩꯕ ꯃꯤꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯅ ꯀꯟꯇꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤ ꯃꯐꯝꯁꯤꯗ ꯌꯧꯖꯔꯛꯄꯅꯦ ꯃꯥꯅ ꯏꯟꯐꯣꯔꯃꯦꯁꯟ ꯀꯩꯀꯥ ꯗꯤꯇꯦꯜꯁꯇꯣ ꯂꯧꯔꯒ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤ ꯃꯐꯝꯁꯤꯗ ꯉꯁꯤ ꯁꯦꯝꯕ ꯁꯥꯕ ꯀꯩꯀꯥ ꯇꯧꯁꯦꯅ ꯄꯨꯂꯞ ꯁꯤ ꯌꯧꯁꯜꯂꯛꯑꯒ ꯉꯁꯥꯏꯗꯒꯤ ꯑꯌꯨꯛ ꯄꯨꯡ ꯑꯔꯥꯎꯟ 7 ꯑꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯈꯤꯕꯅꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯗꯕꯨꯗꯤ ꯑꯣꯜꯃꯣꯁ ꯂꯣꯏꯔꯦ ꯑꯗꯨꯒ ꯄꯥꯡꯈꯠꯄꯒꯤ ꯀꯟꯅ ꯍꯧꯖꯤꯛ ꯖꯤꯡꯒ ꯀꯩꯀꯥ ꯑꯋꯥꯠ ꯑꯄꯥ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯦꯡꯖꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯅꯦꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏꯍꯧꯗꯕꯗꯤ ꯌꯥꯔꯣꯏꯕ ꯍꯥꯏꯕꯗꯤ ꯅꯣꯡꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯃꯪꯖꯜꯂꯛꯏꯅ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯀꯟꯅ ꯃꯪꯖꯜꯂꯛꯏ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯦ ꯖꯤꯡꯒ ꯂꯧꯕ ꯆꯠꯅꯈꯤꯌꯦ ꯑꯗꯣ ꯖꯤꯡꯒ ꯂꯧꯕ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯈꯤꯇꯪꯗꯤ ꯂꯩꯔꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯐꯦꯠ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞꯁꯤꯡ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯗꯨꯅ ꯁꯤꯗ ꯍꯧꯖꯤꯛ ꯅꯣꯡ ꯏꯁꯤꯡ ꯆꯨꯗꯣꯔꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯍꯟꯁꯤꯒꯤ ꯌꯥꯝ ꯀꯟꯅ ꯁꯦꯝ ꯁꯥꯕ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯤꯔꯒꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯩꯔꯒꯗꯤ ꯂꯥꯛꯄꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯖꯒꯥꯁꯦ 7MRꯒꯤ ꯍꯦꯛ ꯃꯅꯤꯡꯅꯦ ꯁꯥꯕꯜ ꯂꯩꯀꯥꯏ ꯀꯧꯋꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯇꯧꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯒꯤ ꯋꯥꯍꯩ ꯑꯃꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯀꯔꯤ ꯀꯩꯅꯣ ꯇꯧꯕꯤꯒꯦ ꯍꯥꯏꯐꯦꯠꯇ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯩ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯒꯦ ꯍꯥꯏꯐꯦꯠꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯦ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯦ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯂꯩꯗꯅ ꯑꯃ ꯇꯧꯗꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯄꯥꯕꯨꯡ ꯃꯣꯏ ꯑꯍꯨꯝ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯄꯥꯕꯨꯡ ꯑꯃꯅꯦ ꯑꯗꯩ ꯃꯆꯥꯅꯨꯄꯤ ꯑꯃꯅꯦ ꯃꯆꯥꯅꯨꯄꯥ ꯑꯃꯅꯦ ꯂꯩ ꯑꯗꯨꯕꯨ ꯏꯃꯨꯡꯁꯦ ꯀꯟꯗꯤꯁꯟ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯗꯤ ꯃꯤꯅꯁꯨ ꯍꯥꯏꯅꯩ ꯏꯅꯥꯛ ꯈꯨꯟꯕ ꯆꯥꯝꯃꯅ ꯂꯥꯏꯔꯕ ꯑꯃ ꯆꯥꯎꯈꯠꯄ ꯉꯝꯗꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯈꯔ ꯌꯨꯝꯁꯤꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯐꯤꯕꯝꯗ ꯉꯁꯤ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒ ꯑꯗꯨꯐꯥꯎꯗꯤ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯎꯠꯂꯒ ꯃꯣꯏꯒꯤ ꯈꯤꯇꯪ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯒ꯭ꯔꯨꯞꯁꯦ ꯑꯃꯨꯛ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ
ꯑꯉꯝ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯉꯥꯜ ꯈꯤꯇꯪ ꯄꯤꯕꯤꯁꯦ ꯃꯣꯏꯗꯁꯨ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯀꯩꯁꯨ